ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯋꯥꯔꯤꯁꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯗ ꯑꯣꯖꯥ ꯑꯣꯏꯔꯤꯉꯩ ꯄꯣꯁꯇꯤꯡ ꯇꯥꯐꯝꯗ ꯏꯁꯥꯗ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯊꯕꯛꯀꯤ ꯄꯣꯁꯇꯤꯡ ꯃꯐꯝꯁꯤ ꯆꯤꯡ ꯃꯥꯟꯗ ꯑꯗꯨꯝ ꯇꯥꯟꯅꯔꯝꯃꯤ ꯍꯧꯖꯤꯛꯀ ꯍꯥꯏꯔꯨꯔꯒꯗꯤ ꯌꯥꯝꯅ ꯈꯦꯟꯅꯔꯦ ꯏꯃꯨꯡꯁꯤꯁꯨ ꯑꯩꯒꯤꯗꯤ ꯃꯤꯔꯣꯟꯒ ꯀꯌꯥ ꯂꯩꯖꯗꯦ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯂꯣꯏꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒ ꯑꯩꯒ ꯈꯛꯇ ꯂꯩꯖꯕꯅꯤ ꯑꯩꯒꯤ ꯄꯣꯁꯇꯤꯡꯒꯤ ꯃꯐꯝ ꯑꯁꯤ ꯑꯩꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒ ꯑꯩꯒꯤ ꯅꯨꯄꯤꯗ ꯋꯥꯔꯤꯗꯣ ꯇꯝꯃꯝꯃꯤ ꯃꯗꯨꯗ ꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯁꯤ ꯑꯩꯈꯣꯏꯁꯨ ꯃꯄꯥꯟ ꯊꯣꯛꯃꯟꯗ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯃꯥꯟꯒꯤ ꯐꯖꯕꯁꯤ ꯑꯩꯈꯣꯏꯁꯨ ꯎꯕ ꯐꯪꯖꯗ꯭ꯔꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯛꯑꯒꯦ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯃꯨꯟꯅ ꯈꯜꯂꯤ ꯑꯩꯕꯨ ꯃꯣꯏꯒ ꯄꯨꯂꯞ ꯆꯠꯂꯁꯤꯔꯥꯅꯦ ꯅꯠꯇ꯭ꯔꯒ ꯏꯇꯣꯝꯗ ꯀꯣꯝꯅ ꯆꯠꯈ꯭ꯔꯁꯤꯔꯥꯅꯦ ꯆꯤꯡꯗ ꯄꯣꯁꯇꯤꯡ ꯇꯥꯕ ꯍꯥꯏꯔꯤꯁꯤ ꯅꯥꯇꯩ ꯆꯥꯕ ꯃꯐꯝ ꯑꯣꯏꯔꯝꯃꯒꯗꯤ ꯐꯩ ꯑꯩꯅ ꯂꯩꯒꯗꯕ ꯖꯒꯥꯗꯨ ꯅꯥꯇꯩ ꯆꯥꯗꯕ ꯃꯐꯝ ꯑꯣꯏꯔꯝꯃꯒꯗꯤ ꯋꯥꯅꯤꯁꯤ ꯄꯨꯂꯞ ꯆꯠꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯑꯩꯁꯦ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏ ꯅꯣꯏ ꯂꯥꯛꯑꯅꯨꯗ ꯏꯟꯅꯔꯛꯑꯅꯨ ꯅꯤꯡꯊꯝꯊꯥꯒ ꯑꯣꯏꯔꯦ ꯑꯥꯗ ꯍꯦꯟꯅ ꯏꯪꯗꯨꯔꯤꯅꯤ ꯑꯃꯨꯛ ꯅꯥꯔꯛ ꯌꯦꯜꯂꯛ ꯇꯧꯔꯒꯗꯤ ꯚꯦꯔꯥ ꯀꯥꯅꯤ ꯑꯗꯨꯅ ꯅꯪ ꯅꯄꯥꯝꯗ ꯑꯣꯏꯅ ꯂꯩꯔꯨꯔꯣ ꯑꯥꯒꯤ ꯏꯃꯥ ꯄꯥꯕꯨꯡꯒ ꯏꯇꯣꯝꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯃꯨꯛ ꯑꯁ ꯑꯩꯗꯤ ꯆꯠꯂꯒꯦꯅ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯁꯤꯗ ꯀꯩꯗꯧꯋꯦꯒꯦ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤꯕ ꯃꯤ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯊꯕꯛ ꯄꯣꯁꯇꯤꯡ ꯇꯥꯕ ꯃꯐꯝꯗ ꯑꯗꯨꯝ ꯏꯟꯅꯔꯤꯗꯨꯅꯤ ꯏꯄꯥꯝꯗ ꯑꯃꯨꯛ ꯂꯩꯔꯨꯕ ꯍꯥꯏꯔꯤꯗꯨ ꯐꯖꯗꯦ ꯑꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯏꯟꯅꯔꯛꯑꯒꯦ ꯍꯥꯏꯔꯛꯏ ꯁꯨꯝ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯍꯣꯏꯁꯦ ꯆꯠꯂꯁꯤ ꯑꯗꯨꯗꯤ ꯑꯗꯣ ꯑꯥ ꯌꯧꯔꯒ ꯍꯩꯅꯔꯛꯇ꯭ꯔꯦꯗꯤ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯏꯃꯥꯏꯄꯦꯝꯃ ꯀꯝꯇ ꯍꯥꯏꯖꯔꯣꯏꯁꯦ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯗꯤ ꯆꯠꯂꯁꯤꯀꯣ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯑꯥꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯈꯔꯒꯁꯨ ꯑꯩꯁꯦ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯑꯩꯅ ꯑꯥꯗ ꯆꯠꯇꯣꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯄꯣꯁꯇꯤꯡ ꯇꯥꯈꯤꯕ ꯑꯣꯖꯥ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ ꯃꯣꯏꯗ ꯑꯩꯅ ꯍꯪꯕꯗ ꯃꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ ꯃꯐꯝꯗꯣ ꯀꯥꯏꯗꯅꯗꯤ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯆꯠꯂꯒꯦ ꯈꯟꯅ ꯑꯉꯥꯡꯒꯤ ꯑꯥꯗ ꯅꯥꯔꯛ ꯌꯦꯜꯂꯛꯑꯒꯁꯨ ꯍꯥꯏꯗꯅ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛ ꯈꯔꯁꯨ ꯂꯩꯁꯜꯂꯛꯑꯝꯃꯤ ꯍꯌꯦꯡ ꯆꯠꯂꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯨꯝꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯃꯄꯥ ꯃꯃꯥ ꯃꯣꯏ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤꯗ ꯆꯥꯛ ꯑꯃ ꯆꯥꯔꯝꯃꯤ ꯆꯥꯛ ꯆꯥꯅ ꯑꯩꯅ ꯏꯅꯦ ꯃꯤꯀꯨꯗ ꯁꯨꯝꯅ ꯍꯥꯏ ꯄꯥꯕꯨꯡ ꯏꯃꯥ ꯑꯩꯗꯤ ꯃꯣꯏꯁꯤ ꯄꯨꯅꯤꯡꯗꯕꯅꯤ ꯁꯤꯗ ꯏꯃꯥ ꯄꯥꯕꯨꯡꯒ ꯂꯩꯃꯤꯟꯅꯔꯝꯃꯣ ꯍꯥꯏꯖꯕꯅꯤ ꯌꯥꯗꯦ ꯄꯨꯟꯅ ꯆꯠꯅꯤꯗ ꯍꯥꯏ ꯇꯧꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯄꯨꯕꯤꯕ ꯃꯣꯏꯁꯨ ꯂꯝꯇꯨꯗꯨ ꯆꯠꯆꯅꯤꯡꯗꯅ ꯇꯧꯖꯔꯤꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯨꯔꯣ ꯌꯨꯝꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯁꯟꯕꯤꯍꯧꯔꯒꯦ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯔꯕ ꯃꯇꯨꯡ ꯊꯕꯛꯀꯤ ꯄꯣꯁꯇꯤꯡ ꯃꯐꯝ ꯑꯗꯨꯗ ꯑꯩꯁꯦ ꯃꯣꯏꯒ ꯄꯨꯟꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯆꯤꯡꯗꯨꯒꯤ ꯂꯝꯗꯨꯕꯨꯗꯤ ꯌꯧꯔꯦ ꯑꯦꯗ꯭ꯔꯦꯁꯇꯨ ꯑꯃꯨꯛ ꯊꯤꯔꯒ ꯁ꯭ꯀꯨꯜ ꯑꯗꯨ ꯇꯝꯅ ꯗꯥꯏꯔꯦꯛ ꯆꯠꯂꯝꯃꯤ ꯀꯣꯟꯅꯗꯤ ꯎꯆꯤꯟ ꯁ꯭ꯀꯨꯜꯗꯨ ꯌꯧꯔꯦ ꯆꯤꯡ ꯃꯇꯣꯟꯗꯗꯤ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅ ꯐꯖꯐꯝ ꯌꯦꯡꯐꯝꯒ ꯈꯪꯗꯦ ꯋꯥꯔꯕꯅꯤꯅ ꯆꯧꯀꯤꯗꯥꯔ ꯑꯃ ꯂꯩꯔꯝꯃꯤ ꯑꯩꯁꯦ ꯃꯥꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯏ ꯅꯧꯅ ꯑꯩꯁꯦ ꯄꯣꯁꯇꯤꯡ ꯂꯥꯛꯄꯅꯤ ꯍꯥꯏꯗꯅ ꯆꯧꯀꯤꯗꯥꯔ ꯑꯗꯨꯗꯤ ꯃꯣꯏ ꯑꯗꯥꯏ ꯈꯨꯟꯒꯤ ꯃꯤꯅꯤ ꯁꯨꯃꯥꯏꯅ ꯇꯝꯄꯥꯛꯇꯒꯤ ꯂꯝ ꯂꯥꯞꯅ ꯆꯤꯡꯗ ꯑꯣꯖꯥ ꯑꯣꯏꯕ ꯂꯥꯛꯄꯁꯤ ꯃꯣꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯣꯖꯥ ꯍꯥꯏꯗꯅ ꯁ꯭ꯀꯨꯜꯗꯨꯒꯤ ꯆꯧꯀꯤꯗꯥꯔ ꯑꯗꯨꯅ ꯃꯣꯏ ꯈꯨꯟꯒꯤ ꯃꯤ ꯈꯔ ꯀꯧꯔꯨꯒꯦ ꯍꯥꯏꯗꯅ ꯆꯦꯟꯈꯤ ꯑꯩꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯃꯣꯏꯒ ꯄꯨꯟꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯄꯣꯊꯥꯔꯝꯃꯤ ꯃꯐꯝ ꯑꯗꯨ ꯁꯨꯝ ꯌꯦꯡꯊꯣꯛꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ ꯋꯥꯍꯩꯅ ꯇꯝꯕ ꯍꯩꯔꯔꯣꯏꯗꯕ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯅꯤꯡꯊꯤꯖꯕ ꯀꯌꯥꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤꯗꯣ ꯃꯗꯨ ꯎꯕꯗ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯃꯥꯗꯤ ꯋꯥꯕꯒ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯈ꯭ꯔꯕ ꯃꯥꯜꯂꯤ ꯇꯥꯃꯣ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯃꯐꯝꯁꯤ ꯅꯪꯅ ꯑꯩ ꯄꯨꯗꯅ ꯆꯠꯀꯦ ꯇꯧꯔꯝꯂꯤꯅꯤ ꯍꯥꯏꯔꯛꯏ ꯑꯩꯅꯁꯨ ꯐꯖꯕꯅꯤ ꯁꯨꯝ ꯂꯩꯁꯜꯂꯛꯑꯒꯗꯤ ꯃꯪꯗ ꯌꯨꯝ ꯎꯔꯛꯑꯦꯗꯣ ꯇꯧꯗꯣꯏꯅꯤ ꯍꯥꯏꯔꯝꯃꯤ ꯁ꯭ꯀꯨꯜꯒꯤ ꯆꯧꯀꯤꯗꯥꯔ ꯑꯗꯨꯅ ꯈꯨꯟꯒꯤ ꯑꯍꯜ ꯑꯃ ꯅꯨꯄꯤ ꯑꯉꯥꯡ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯑꯩꯈꯣꯏꯗꯁꯨ ꯃꯣꯏꯅ ꯋꯥꯔꯝꯃꯅꯤ ꯀꯔꯤ ꯆꯥꯁꯤꯒꯦ ꯊꯛꯁꯤꯒꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯪꯉꯤ ꯃꯗꯨꯗ ꯑꯩꯅ ꯃꯣꯏꯗ ꯁꯨꯝꯅ ꯈꯨꯝꯃꯤ ꯀꯝꯇ ꯆꯥꯅꯤꯡꯗꯦ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯃ ꯍꯥꯟꯅ ꯄꯤꯌꯨ ꯅꯣꯏ ꯁ꯭ꯀꯨꯜꯁꯤꯒꯤ ꯀ꯭ꯋꯥꯔꯇꯔꯁꯦ ꯀꯗꯥꯏꯗ ꯂꯩ ꯑꯗꯨꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯤ ꯁꯤ ꯇꯥꯅ ꯂꯥꯛꯄꯗ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯀ꯭ꯋꯥꯔꯇꯔ ꯍꯦꯛ ꯄꯟꯕꯒ ꯃꯣꯏꯁꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯣꯏꯅ ꯂꯩ ꯍꯥꯏꯐꯦꯠꯁꯨ ꯌꯦꯡꯅꯩ ꯃꯣꯏꯁꯤ ꯑꯃꯨꯛꯀꯁꯨ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯀ꯭ꯋꯥꯔꯇꯔꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯂꯩꯔꯤꯗꯣ ꯍꯪꯉꯝꯃꯤ
Skungi Chokidara aduna oza quarter da leigumsida adugi mahun lefam nungaiba ma khoina singe noi ozagi lefam ama silaba natro oza se ware haine lam sangna lakpagi hairami aina somu kaino skungi quarter pidro piramnida ai quarter da dum leijage kaidobagi ai noi gi da leidoino laose quarter do hani yaunaba amukta sasi hairami madudagi moise wa makha ta khidre khoi oza haidena quarter leiriba maikei adom da muklami school leiriba duga di khara di lapna re moi gi quarter do jaga do isong hek songa dana quarter yum du budi yum manga amuk tungan tungan sar ga leirami madudai na khara masanan ba yum ma khallaga aduda oina leirage hairami aina khaliba quarter gi yum ado thong hek hangtokpaga nuksit ama isada wang launa manungdagi humdorai ka manung aduda aigi wakhanda karisu khanba tawdana aise gong changsalami yamna pungchau chawba ka di nate imung ama leiba yanabagi mawngda semlibani chokidara dudi manungda changu haiba yade mapanda lepaga lei aisu magi mawng aduda gangmai kaidorage nangsoigi pochai singdo khara thangjanbirodana ware ne khoisu hairami maduda mase mawng amada hoit oza haidana aigi yumdagi porokpa pochai sing adu manungda thangjanbiba mating pangbirami aduga ibani manungge moliba sairiba sing adu ngahakso hek singdok minarami wari soina manguda sai kamai karigino manungse sukmona thamidi machinangna singdoga thamgadaba natro akhona sumaina laiba khuding singdoga di yararoi aduga school aduda maitai wazadi kya yauri hangami sakidara aduna muk waza maitai gi wazadi amata yaute moide sida su lainingdana wano maga laktana bangaktani moina taurisi sidai sida ina hek khangakpada tampaktagi waza kari isi wazaga parga taruk taret muktang wairamgani adusu yamna tangani aduna ni waza quarter ase molaga dum leiramisi haidai aina muk o phare ado laiba khoi khara sigidi phajana mafamse khoina lakpada leiba nungainabagi mawngda thamgadabani yare nangsu waramani hanja khro adu chengchak insang napi di kamaina tawni nang adu di sem sarbu hangami sakidara duna muk oza ilejarurage kharadi aina leiraga thamlabani haidai mataw sum tawdana numito sakidara duna chengchak insang napi akhoina sanaba loina leiraga pirami numito singi mairen oibaira khangde aigi nupina mairen thongi aidi lam sangna lakpagi wabaira su khangde aidi taptana phudarami sak tokpaga dum wadana dum tumna re khoisi tumkhraba matunga hingnong yaisida angang apikpadudi lam sangna lakpagi wabagi tummo yadraba khangde hek themba yadaba makhai pukapta kapami aiso hagolaga angang du mamada gi lauraga pamduna mapanda puthokpirai hek thong hangbaga ayingba nuksitsina maida wanglongna humjalai aigi sa apikpasi su mapanda puthobadagi kapase amukka henjalai aiso manungda mu pusalage tawrokpasida lamna quarter gi yum leiriba singdugi marakta yum amagi mamangda mi ma lepaga leibadongna mami sami karino ma lepaga leibado aina urai masi lengde kaino so khangde hek ubada mi sumali ate sumali haipetang angang du pamaga tung haipet ka amuktang wonthoga aiche yengamaga angang du manungda pusalai isa apikpadu so themba yadaba makai kappa lepte aisu wana ka wabaga angang do sum themba yaraktaba duda sauningda mamada saurami aina hydronoi inarakanu haidana angang sina marola makkakibadagi themba yadabaga aigi nupi su masu waribani adubu makha tajarakti adum tumdre numito angang se pukapta kaptana kari urabano khangdre angang do tawbadabu nongalamdai matamdadi kapambado kharadi phaki aigi nupina swengunda tamo angang se sumaina amuk phawdi tawraktribani aigi sa singse mabuk loina phabani adu ngarangki magi matawdubu karinu khangdre nongalagadi lepkhrisini tu aina so mukwabagi wairamni lamsangna lakpagi adu ngarang se ina mapanda angang se pammaga thubada mira karino khangdi quarter gi yum mamang amada mi dongna tawba ma lepaga dum lei masi sulengde asagi mi oiribra kanabu oiribanu khangdre hairami aigi nupina so kari soira moida lakpada ngari adumaina pukhanda khanjanbigano adu skun chatoi natro kari insang thongoke hangai aina mo astan butalabani da aidi ware ahinga tumdabaga adu ngai hakti chaluge ahambanina kaino ai somong do yengmuge moiso ai lakpagi kaino okpagi tawrongbani kaino karino ma thongjalo hairami asumna che sakhra sa thoge iruluja thoge skunda salami ai lakpagi moi waza mayamna okpagi thorom masa ama so pangthoami
ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯃꯐꯝ ꯑꯗꯨꯗ ꯍꯞꯇꯥ ꯑꯃꯃꯨꯛꯁꯤ ꯑꯣꯖꯥ ꯑꯣꯏꯅ ꯄꯨꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯕꯒ ꯑꯩꯅ ꯂꯩꯔꯤꯕ ꯀ꯭ꯋꯥꯇꯔ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯛ ꯀꯣꯛ ꯁꯨꯝ ꯊꯤꯜꯂꯛꯏ ꯑꯩꯁꯨ ꯇꯨꯝꯃꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯋꯥꯈꯜꯗ ꯀꯩꯅꯣꯅꯦ ꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯈꯜꯂꯛꯑꯝꯃꯤ ꯑꯗꯨꯃꯥꯏꯅ ꯊꯤꯜꯂꯝꯃꯒ ꯑꯃꯨꯛ ꯆꯞ ꯍꯦꯛ ꯂꯦꯞꯈꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯀꯣꯛ ꯀꯣꯛ ꯁꯨꯝ ꯊꯤꯜꯂꯛꯏ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯁꯤꯕꯨ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯦꯅꯤ ꯍꯥꯏꯗꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯑꯝꯃꯤ ꯑꯩꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯇꯣꯛꯎꯕꯗ ꯃꯄꯥꯟꯗꯗꯤ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯉꯛꯄꯅꯤ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯅ ꯈꯟꯗꯨꯅ ꯅꯥꯛ ꯌꯦꯠ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯆꯦꯞꯊ ꯌꯦꯡꯉꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕ ꯑꯗꯨꯗ ꯑꯩꯁꯦ ꯑꯃꯨꯛ ꯃꯅꯨꯡꯗ ꯆꯪꯉꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯀꯦ ꯇꯧꯔꯛꯄꯒ ꯑꯃꯨꯛ ꯊꯣꯡ ꯑꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯟꯕ ꯍꯧꯔꯛꯏ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯀꯤꯕ ꯑꯃ ꯄꯣꯛꯈꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯇꯅ ꯌꯦꯡꯉꯝꯃꯤꯕ ꯀꯅꯥꯁꯨ ꯂꯩꯍꯧꯗꯦ ꯃꯤꯅ ꯁꯥꯟꯅꯔꯤꯔ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯁꯤꯗꯤ ꯈꯜꯂꯝꯃꯤ ꯑꯗꯨꯝ ꯊꯤꯜꯂꯛꯏ ꯊꯣꯡ ꯑꯗꯨꯁꯨ ꯀꯣꯛ ꯀꯣꯛ ꯍꯥꯏꯗꯅ ꯃꯗꯨꯗ ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯎꯕ ꯀꯤꯕꯗꯒꯤ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯃꯗꯨ ꯑꯣꯏꯅ ꯍꯥꯡꯇꯣꯛꯑꯒ ꯃꯃꯥꯡꯒꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯎꯏ ꯑꯗꯨꯅ ꯃꯄꯥꯟꯗ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯆꯦꯞꯊꯔꯒ ꯌꯦꯡꯉꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄꯅꯤ ꯊꯣꯡ ꯃꯄꯥꯟꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯑꯗꯨꯕꯨ ꯁꯨꯝ ꯀꯣꯛ ꯊꯤꯟꯕ ꯃꯈꯣꯜ ꯑꯃꯗꯤ ꯇꯥꯔꯝꯃꯤ ꯀꯤꯖꯗꯅ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯆꯪꯉꯒ ꯃꯈꯣꯟꯁꯤꯡ ꯑꯗꯨ ꯅꯥ ꯃꯦꯟꯁꯜꯂꯒ ꯇꯨꯝꯕ ꯊꯦꯝꯃꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯋꯥꯁꯦ ꯑꯩꯅ ꯍꯧꯗꯣꯛꯇ꯭ꯔꯤ ꯃꯣꯏꯗꯤ ꯑꯉꯥꯡ ꯑꯄꯤꯛꯄ ꯆꯦꯟꯕꯅꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯄꯥꯟ ꯊꯣꯛꯄꯅꯤ ꯑꯗꯨꯅ ꯃꯣꯏ ꯀꯤꯈꯤꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗꯦ ꯅꯨꯡꯇꯤꯒꯤ ꯇꯧꯔꯛꯄꯗꯤ ꯅꯠꯇꯦ ꯁꯨꯝ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯀꯥꯟꯅ ꯑꯗꯨꯝ ꯇꯧꯏ ꯅꯨꯃꯤꯠꯇꯣ ꯑꯩꯁꯦ ꯆꯧꯀꯤꯗꯥꯔ ꯑꯗꯨꯗ ꯍꯪꯉꯤ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯗ ꯑꯩꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯏꯕ ꯇꯧꯔꯤꯏꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯗꯅ ꯃꯗꯨꯗ ꯆꯧꯀꯤꯗꯥꯔ ꯑꯗꯨ ꯑꯩꯅ ꯍꯪꯕꯗ ꯃꯥꯁꯦ ꯀꯌꯥ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯔꯛꯇꯦ ꯀꯔꯤꯁꯨ ꯑꯣꯏꯖꯔꯝꯃꯣꯏꯗ ꯑꯣꯖꯥ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯀꯌꯥ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯅ ꯅꯨꯃꯤꯠꯇꯨꯁꯨ ꯑꯍꯤꯡ ꯄꯨꯡ ꯊꯦꯡꯉꯀꯥꯟ ꯊꯣꯡ ꯑꯗꯨꯗ ꯀꯣꯛ ꯑꯃꯨꯛ ꯊꯤꯟꯕ ꯍꯧꯔꯛꯏ ꯍꯟꯗꯛꯁꯨ ꯑꯩꯁꯦ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯎꯕꯗ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨ ꯃꯗꯨ ꯆꯞ ꯆꯥꯅ ꯅꯨꯄꯤ ꯑꯃ ꯁꯠ ꯁꯝꯃꯒ ꯄ꯭ꯔꯞ ꯆꯠꯈꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯗꯤ ꯑꯗꯨꯝ ꯏꯁꯥꯗ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯈꯤꯗꯅ ꯈꯨꯗꯛꯇ ꯋꯥꯟꯊꯔꯝꯃꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯁꯦ ꯀꯣꯛꯇ ꯏꯁꯤꯡ ꯊꯥꯔꯒ ꯂꯥꯛꯅꯔꯒ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯄꯥꯈꯠꯅ ꯃꯉꯣꯟꯗ ꯋꯥꯔꯤꯗꯣ ꯇꯝꯃꯤ ꯃꯗꯨꯅ ꯃꯥꯅꯁꯨ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯨꯝꯁꯤꯔꯥ ꯆꯠꯂꯁꯤꯔꯥ ꯍꯪꯉꯛꯏ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯃꯤꯠꯇ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯦ ꯄꯨꯡ ꯊꯦꯡꯉꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯃꯥꯅ ꯑꯩꯕꯨ ꯊꯣꯡ ꯑꯁꯤ ꯊꯤꯟꯗꯨꯅ ꯑꯗꯨꯝ ꯀꯧꯊꯣꯔꯛꯄꯒꯨꯝ ꯇꯧꯏ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯄꯥꯈꯠꯈꯤꯗꯅ ꯃꯌꯨꯝꯒꯤ ꯃꯤꯗꯐꯥꯎ ꯐꯣꯟ ꯇꯧꯏ ꯑꯗꯨꯕꯨ ꯑꯥꯒꯤ ꯏꯀꯨ ꯏꯅꯦꯝꯅꯗꯤ ꯍꯜꯂꯛꯎ ꯁꯤ ꯌꯧꯔꯒ ꯅꯪꯒꯤ ꯄꯣꯁꯇꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯇꯧꯔꯁꯤ ꯍꯥꯏꯖꯕ ꯌꯥꯕ ꯃꯐꯝꯗ ꯆꯠꯂꯒ ꯃꯐꯝꯗꯨ ꯍꯣꯡꯗꯣꯛꯍꯜꯂꯁꯤ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯑꯩꯕꯨ ꯁꯪꯕꯤꯔꯛꯑꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯃꯨꯛꯀꯁꯨ ꯑꯩꯒꯤ ꯃꯪꯗ ꯑꯩꯁꯦ ꯇꯨꯝꯂꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯑꯩꯅ ꯂꯩꯔꯤꯕꯁꯤꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯗꯅ ꯊꯣꯡ ꯀꯟꯅ ꯊꯤꯜꯂꯛꯑꯝꯃꯤ ꯇꯥꯏꯕꯪ ꯐꯥꯎꯅꯔꯛꯄꯗꯁꯨ ꯑꯗꯨꯃꯛ ꯊꯣꯡ ꯑꯗꯨ ꯀꯣꯛ ꯊꯤꯜꯂꯛꯑꯝꯃꯤ ꯉꯛꯂꯤꯗꯤ ꯃꯗꯨ ꯄꯨꯝꯕ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯃꯥꯗꯤ ꯀꯔꯤꯁꯨ ꯇꯥꯗꯦ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩ ꯇꯅ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯇꯧꯏ ꯑꯩꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯉꯣꯟꯗ ꯍꯥꯏ ꯊꯣꯡ ꯑꯃꯨꯛ ꯊꯤꯜꯂꯛꯑꯦ ꯍꯥꯏꯗꯅ ꯍꯟꯗꯛꯇꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯃꯣ ꯑꯩꯒ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯩꯗꯤ ꯀꯤꯕꯤꯗꯦ ꯕꯕꯥꯗꯨ ꯊꯥꯏꯅ ꯄꯨꯂꯤꯁ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯤꯕꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯀꯤꯁꯨ ꯀꯤꯗꯦ ꯑꯗꯨꯅ ꯑꯩꯒ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤ ꯑꯁꯦꯡꯕꯗꯣ ꯑꯩꯁꯨ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯃꯐꯝ ꯑꯁꯤꯗ ꯇꯁꯦꯡꯅ ꯀꯩꯒꯨꯝꯕ ꯑꯃ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯥꯟꯅꯔꯤꯔꯥ ꯃꯗꯨ ꯑꯩ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯂꯥꯛꯑꯣ ꯊꯣꯛꯎꯔꯁꯤ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯀꯤꯅ ꯍꯣꯏ ꯍꯥꯏꯗꯅ ꯃꯥꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯃꯤꯟꯅꯔꯨꯕꯗ ꯅꯨꯄꯤ ꯑꯃ ꯊꯣꯡ ꯃꯄꯥꯜ ꯑꯗꯨꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕꯁꯦ ꯑꯩꯅ ꯎꯔꯛꯏ ꯑꯩꯗꯤ ꯃꯗꯨ ꯎꯕꯗ ꯈꯪꯍꯧꯗꯦ ꯏꯁꯥꯁꯦ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯈꯤꯗ꯭ꯔꯦ ꯂꯨꯔꯤꯗꯤ ꯃꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯑꯩꯅ ꯎꯔꯤꯗꯨ ꯅꯨꯄꯤꯗꯣ ꯃꯥꯗꯤ ꯎꯔꯝꯗꯦ ꯑꯩꯅ ꯑꯗꯨꯝꯅ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯃꯥꯅ ꯑꯗꯥꯏꯒꯤ ꯃꯤ ꯀꯧꯔꯒ ꯑꯩꯁꯦ ꯑꯍꯤꯡ ꯑꯗꯨꯗ ꯃꯌꯥꯝ ꯆꯪꯗꯅ ꯂꯥꯛꯅꯔꯝꯃꯤ ꯑꯩꯅ ꯈꯪꯖꯗꯕꯒꯤ ꯋꯥꯅꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯑꯩꯁꯦ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯑꯉꯥꯎ ꯑꯐꯩꯒꯨꯝ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯀꯣꯟꯅ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯣꯏ ꯈꯨꯟꯒꯤ ꯃꯤꯅ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯂꯥꯛꯅꯕꯤꯔꯒ ꯂꯩꯔꯝꯃꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡꯇꯅꯤ ꯈꯜꯂꯝꯃꯤ ꯈꯨꯟꯒꯤ ꯃꯤꯅꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯋꯥꯔꯤ ꯑꯁꯦꯡꯕꯗꯣ ꯇꯝꯕꯤꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯄꯣꯁꯇꯤꯡ ꯇꯥꯔꯛꯄ ꯈꯨꯗꯤꯡ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯏ ꯀꯔꯤ ꯂꯩꯕꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯑꯀꯨꯞꯄ ꯃꯔꯣꯟꯗꯤ ꯍꯥꯏꯗꯣꯔꯛꯑꯣ ꯌꯥꯗꯦ ꯍꯥꯏ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯁꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯅ ꯄꯨꯟꯅ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯍꯜꯂꯛꯃꯤꯟꯅꯔꯛꯑꯝꯃꯤ
Yum yaubaga laitin mayam amasu aise khwiram thoami. Adubu isada hojik phau. Thaudo si tomda leibada. Khangaudana ahoba makhon taba amati. Aigi tungda mi amanaga taplongna pairakpa. Masigumasi yadri. Isada akiya khangamadi adum leiri. Mayam ahambagi wari se matang asaida loijari. Ani subo wari se mok mayamda khudon tamjari. Wari se koi dringe sahi mari muki mamangda. Thokiba thaudo amaki wari ni. Aigi mingse Suresh kauzai. Isagi sahi na kumanga muk sujari. Aigi silinaw na anini nupi manupa amani. Aina atombani. Akhuna leiriba lamasigi mamingdi panjararoy. Ifandagi khara haidaraga leiba lamamadi oy. Akhoi khonse turen achouba amagi manakta nakna taba khunni. Yamna chawi khulase lekai humthongna khaidokpani. Awang makha mayai lekai haiduna khaidomi. Aina leiriba lekai isna makha lekai ni. Makha lekai isna turenga khara dum nakpa heli. Lekai asla leiminariba mi sing ase dum mabung mapau loina phai. Khana chainaba thuidongna taude. Adubu afaba leiba maphamda phattaba haibasisu adum leiba tabani. Akhoi lekai asda gyan tadaba haigadra kari wakhandagino khangde. Sahi ani muksida mi sing ase lai sanabase yamna toisilai. Hana sanaramba maibada tamba satuna mahi bidya se longnarami. Mi amadagi amada khangba khara khara pungtakta taknaduna nupa nupi ayamba lai sanabase haiba haurai. Masina mi atopada akaiba pide haibadi yaroi. Moina tamuriba sing adu mahi sangyeng tamnaduna yum amaga pungthada thajanarami. Asumna tarokpadagi maiba maibi kauroga laise khwiram thoknarami. Lekai club na maibta lai sanaba thengnaraba natraga pharabadi lekai dagi tanthokani haidana sinba oina kya amasu lauraga salli. Masidagi lekai ista lai sanaba se khara hantharakhibani. Asumna lai sanabagi sanabi ma leirakpasina lekai da lai sanaba haiba maiba ni khak lei. Makhoi anidagi punamaga se haurakibani haidana mayamna lipung ngangnai. Hairiba maiba ani ase amana khitang ahanni. Sahi chaurangna humpu muk sure. Aduga atopa amaduna khara nahani. Sahi yankai khara helamgani khalli. Maiba ni se lekai ase maktada punna leibani. Amana lerak machinda leibani aduga amana lerak khara changsilaga khoidagi yumthong mari muk kanarga leibani. Maiba naha aduna kunjinda leibani. Maiba khara ahalladuna akhoiga naknaribani. Maiba ni se sahi kayagi mamangdagi hauraga adum yengthinaduna lakpani. Lekai gi mi amana maiba ahallasina laitingi thabak tahollagadi maiba naha aduna hekta sauturini. Aduga maiba naha aduda laitingi thabak tahollagana amuk ahalladuna sauturini. Maram asina akhoi lekai gi miyosingsu karamba nektoribano khanbada kok ngaunarami. Isam samna saunaragadi phai. Amana amada mahi thajannadurini. Aduga makhoi masen khak taunaragadi amuk phai. Makhoi anina tawrise lekai asida makhoi sanaba laitin phataba sing adu thadokduna adum thengaina durini. Aduga maiba ani sigi yamna haisingba hairagadi makhoina tawribase kanagumba mi ama makhoina mahi thajanduna mi adu nahan yehanduna wakhan tahaloi. Makhoina muk mi adu layenglaga dakhina lawdurini. Amuktang layengaga tokpasunate mahi adu mi adudagi amuk lokthok loksin amuk tawduna sanarami. Karbargi mongda sen tandurini. Maiba ahaladuna kunjo kawi aduga khara naha aduna samu kawi. Makhoi anise hotel da lambenda thengnaba matamda mit khakta yengnaduni mabani se kawbusu amata kaungnaramde. Maiba anisna tawridu lekaida leiriba singna sudum khangi. Adubu masi manunggi wani lekaigi mi ayamba loina khangnaragasu sakhi sapon puthokpa ngamdrabadi hekta mi amapu mara leibani haibadi yaba natedo. Aduna akhoi lekai se haisingna leiba tarami. Matam adu ningtham thagi matamni lekai asida lepung wapha amasum lona ngangnaba haurai. Wapha adudi maiba kunjoga maiba samuga ani se kari wahaudagino khangde. Yamna saungnare amana amada makhoigi haijaba akhangba mahi thajanare haidana wari ama tarami. Masi kayam yamna sumliba paung haibadi khangde. Adubu nuksisitana unalengde haibaduni. Akhuna sulambenda sum chatpada maiba ni sigi thongan singda haira chingna singba thadoktuna leibase dum toina ui. Aduga karigumba mana maiba ni si mahigi lamdadi tasingna hairabada ningthijana hairaba misak ngaktani. Makhoina hairiba mahi singi manungda makhoi anina khwaidagi hairibasi nupa nupi kaina hanba migi imungda lai thajanba posem tawba singasini. Afaba mahi so dum haiba mali. Adubu masana pamjabadi phataba mahi sina wairami.
ꯆꯥꯡꯌꯦꯡ ꯑꯅꯧ ꯑꯅꯧꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯊꯪꯅꯕꯒꯤ ꯌꯨꯝꯗꯁꯨ ꯂꯥꯏ ꯊꯥꯖꯟꯗꯨꯅ ꯑꯀꯤ ꯑꯈꯪꯁꯨ ꯑꯗꯨꯝ ꯄꯤꯔꯤꯕꯅꯤ ꯃꯥꯏꯕ ꯀꯨꯟꯖꯣꯒ ꯌꯨꯝꯊꯪꯅꯔꯤꯕ ꯀꯀꯥ ꯊꯣꯝꯕ ꯍꯣꯏꯅ ꯂꯩꯀꯥꯏꯗ ꯄꯥꯎ ꯑꯃ ꯁꯨꯝ ꯇꯝꯂꯛꯄꯗ ꯅꯣꯡꯃ ꯀꯀꯥ ꯊꯣꯝꯕꯅ ꯌꯨꯝꯗ ꯃꯇꯣꯝꯗ ꯂꯩꯔꯤꯉꯩꯗ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯃꯃꯥꯡ ꯊꯣꯡ ꯐꯥꯎꯗꯨꯅ ꯊꯣꯛꯈꯤꯕꯁꯤ ꯃꯥꯅ ꯃꯅꯤꯡꯗ ꯂꯩꯔꯤꯉꯩꯗ ꯎꯍꯧꯈꯤ ꯍꯥꯏ ꯂꯥꯏ ꯇꯤꯟꯒꯁꯨ ꯌꯥꯝꯅ ꯈꯣꯏꯔꯝ ꯊꯣꯛꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯂꯩꯀꯥꯏꯁꯤꯗꯅ ꯃꯔꯣꯜ ꯑꯃ ꯄꯥꯎ ꯑꯃꯒꯤ ꯃꯊꯪꯗ ꯄꯥꯎ ꯑꯃ ꯁꯨꯝ ꯇꯥꯕ ꯍꯦꯟꯖꯜꯂꯛꯏ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯊꯣꯛꯀꯗꯕ ꯐꯥꯎꯕ ꯑꯀꯤꯕ ꯑꯃ ꯐꯥꯎꯅꯔꯝꯃꯤ ꯇꯥꯔꯤꯕ ꯄꯥꯎꯁꯤꯡ ꯑꯗꯨꯗꯤ ꯃꯥꯏꯕ ꯀꯨꯟꯖꯣꯅ ꯈꯪꯂꯒꯕꯨ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯪꯗꯕꯗꯒꯤꯕꯨ ꯇꯧꯔꯤꯕ꯭ꯔꯥ ꯃꯥꯏꯕ ꯁꯃꯨꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯣꯟꯅ ꯂꯧꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯨꯄꯤ ꯑꯗꯨꯒ ꯇꯥꯟꯅꯔꯒ ꯃꯥꯏꯕ ꯁꯃꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯄꯣꯠꯁꯦꯝ ꯊꯥꯖꯟꯕꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯍꯧꯖꯤꯛ ꯋꯥꯈꯜ ꯏꯇꯥ ꯇꯥꯗꯕꯒꯨꯝ ꯉꯥꯎꯔꯤ ꯐꯩꯔꯤ ꯅꯥꯗꯨꯅ ꯃꯄꯥꯟꯗ ꯀꯟꯅ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯥꯏꯕ ꯁꯃꯨꯅ ꯁꯥꯎꯗꯨꯅ ꯃꯥꯏꯕ ꯀꯨꯟꯖꯣꯗ ꯃꯍꯩ ꯊꯥꯖꯟꯕ ꯍꯧꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯍꯩꯒꯤ ꯂꯥꯜ ꯑꯃ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯥꯞꯅ ꯃꯍꯩ ꯊꯥꯖꯟꯕꯗꯒꯤ ꯍꯦꯟꯇꯣꯛꯅꯔꯛꯇꯨꯅ ꯑꯃꯅ ꯑꯃꯒꯤ ꯊꯣꯡꯒꯥꯟꯗ ꯐꯥꯎꯕ ꯂꯥꯏꯇꯤꯟ ꯁꯥꯟꯅꯁꯤꯜꯂꯝꯕꯗꯒꯤ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯑꯁꯤ ꯂꯥꯏ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯊꯦꯡꯅ ꯑꯣꯛꯅꯕ ꯍꯧꯔꯛꯏ ꯂꯝꯕꯦꯟꯗ ꯊꯕꯛꯀ ꯆꯠꯂꯨꯔꯒ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯄꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕꯗ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯃꯃꯤꯠꯇ ꯑꯃꯨꯕ ꯁꯛꯇꯝ ꯀꯌా ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯊꯦꯡꯅꯕꯗꯒꯤ ꯋꯥꯟꯊꯅꯕ ꯐꯥꯎꯕ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯅꯤꯗꯗꯤ ꯑꯃꯅ ꯑꯃꯗꯒꯤ ꯇꯥꯗꯅ ꯃꯍꯩ ꯊꯥꯖꯟꯕꯗꯤ ꯂꯦꯞꯄꯝꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯑꯀꯟꯕ ꯁꯣꯛꯄ ꯁꯤꯕ ꯌꯥꯕ ꯃꯍꯩꯁꯦ ꯇꯧꯁꯤꯟꯅꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯈꯪꯂꯤꯕꯁꯤ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯗ ꯃꯥꯏꯕ ꯑꯅꯤꯁꯤ ꯀꯔꯤꯁꯨ ꯏꯇꯧ ꯇꯧꯗꯅ ꯈꯣꯡ ꯍꯦꯛ ꯁꯦꯛꯇꯨꯅ ꯆꯠꯄ ꯑꯃꯗꯤ ꯈ꯭ꯋꯥꯡ ꯅꯥꯕꯒꯤ ꯀꯣꯟꯊꯗꯨꯅ ꯆꯠꯄ ꯑꯁꯨꯃꯥꯏꯅ ꯇꯣꯏꯅ ꯇꯧꯕ ꯊꯦꯡꯅꯕꯗꯒꯤ ꯈꯪꯕꯅꯤ ꯃꯍꯩ ꯇꯧꯁꯤꯟꯅꯕꯁꯤ ꯄꯥꯟꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯆꯩꯊꯦꯡ ꯐꯪꯏ ꯍꯥꯏꯅꯩ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯍꯩꯒꯤ ꯂꯥꯜ ꯑꯁꯤꯗ ꯂꯩꯔꯛ ꯂꯝꯖꯥꯎ ꯑꯗꯨꯗ ꯆꯠꯆꯔꯤꯕꯁꯤꯡꯗ ꯆꯥꯎꯅ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯤ ꯊꯦꯡꯅꯕ ꯃꯤ ꯈꯔꯗꯤ ꯋꯥꯈꯜ ꯃꯥꯡꯈꯤꯕꯗꯒꯤ ꯍꯪꯒꯠꯂꯛꯎ ꯌꯥꯗꯕꯗꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯂꯥꯌꯦꯡꯅꯕꯁꯨ ꯌꯥꯎꯔꯤ ꯁꯦꯟ ꯇꯤꯡꯅ ꯃꯁꯤꯡ ꯐꯅ ꯌꯥꯝꯂꯦ ꯂꯩꯀꯥꯏꯗ ꯑꯃꯥꯏꯕ ꯀꯨꯟꯖꯣꯒꯤ ꯊꯣꯡꯒꯥꯟꯗ ꯂꯥꯏ ꯎꯛꯅꯔꯦ ꯃꯥꯏꯕ ꯁꯃꯨꯒꯤ ꯊꯣꯡꯒꯥꯟ ꯂꯥꯟꯕꯗ ꯅꯨꯡꯅ ꯊꯥꯔꯛꯂꯦ ꯃꯁꯤꯒꯨꯝꯕ ꯄꯥꯎꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯔꯛꯑꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯏꯃꯥꯟꯅꯕ ꯑꯃ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯈꯔ ꯅꯨꯄꯤ ꯆꯦꯜꯂꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯗꯅ ꯍꯧꯅꯔꯝꯃꯤ ꯑꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯀꯥꯗ ꯐꯤꯔꯣꯜ ꯂꯣꯏꯁꯟꯗꯨꯅ ꯂꯩꯔꯤꯉꯩ ꯏꯃꯥꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯒ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯅꯃꯥꯟꯅꯕ ꯀꯔꯝꯕꯅ ꯅꯨꯄꯤ ꯆꯦꯜꯂꯤ ꯍꯥꯏꯔꯤꯁꯤꯅ ꯍꯪꯉꯛꯏ ꯑꯩꯅꯁꯨ ꯏꯃꯥ ꯁꯟꯇꯣꯁꯅ ꯏꯃꯥ ꯀꯣꯡꯕꯗꯒꯤꯗꯣ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅꯁꯨ ꯑꯃꯨꯛ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯆꯠꯇꯣꯏꯁꯤ ꯑꯩꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯉꯥꯅꯤ ꯏꯃꯥ ꯔꯣꯖꯦꯁꯁꯨ ꯌꯥꯎꯔꯤ ꯔꯣꯖꯦꯁ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯄꯨꯜꯂꯛꯄ ꯏꯃꯥꯟꯅꯕꯅꯤ ꯏꯃꯥꯅꯁꯨ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯄꯨꯡꯊꯦꯡ ꯊꯦꯡꯅꯗꯤ ꯍꯜꯂꯛꯀꯅꯨ ꯉꯜꯂꯤꯉꯩꯗ ꯍꯜꯂꯛꯅꯕ ꯍꯣꯠꯅꯧ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯑꯁꯤ ꯑꯉꯛꯄ ꯐꯤꯕꯝꯗ ꯂꯩꯔꯤꯕꯅꯤ ꯊꯦꯡꯅ ꯃꯝꯅ ꯆꯠꯄ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯑꯩꯅꯁꯨ ꯍꯣꯏ ꯏꯃꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯔꯤꯁꯨ ꯀꯨꯏꯔꯣꯏ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯄꯨꯜꯂꯝꯃꯒ ꯍꯜꯂꯛꯀꯗꯕꯅꯤ ꯏꯃꯥꯅꯁꯨ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯊꯣꯔꯛꯑꯝꯃꯤ ꯁꯟꯇꯣꯁ ꯍꯣꯏꯒꯤ ꯃꯌꯨꯝꯁꯨ ꯌꯧꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯔꯛꯑꯝꯃꯤ ꯏꯃꯥꯟꯅꯕ ꯁꯟꯇꯣꯁꯅꯁꯨ ꯎꯅꯈꯤꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯔꯒ ꯆꯠꯈ꯭ꯔꯣ ꯉꯥꯅꯨ ꯊꯣꯡꯁꯤ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯃꯔꯥꯡ ꯆꯥꯛ ꯏꯟꯁꯥꯡꯒꯤ ꯂꯥꯡꯊꯣꯛ ꯂꯥꯡꯁꯤꯟ ꯇꯧꯕꯗ ꯃꯇꯝꯗꯤ ꯐꯅꯌꯥꯝ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 4:30 ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕꯗꯨꯅ ꯄꯨꯡ 12 ꯑꯗꯥꯏꯋꯥꯏꯗꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯄꯨꯟꯈꯤꯕꯅꯤꯅ ꯃꯇꯝ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯊꯦꯡꯂꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯍꯥꯏꯗꯅ ꯃꯍꯩ ꯌꯨꯝꯗ ꯍꯟꯅꯔꯛꯑꯝꯃꯤ ꯔꯥꯖꯦꯁ ꯏꯕꯥꯅꯤꯁꯨ ꯒꯥꯔꯤ ꯃꯆꯥ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ ꯂꯝꯅꯒ ꯈꯔ ꯁꯥꯡꯕꯒ ꯑꯩꯈꯣꯏ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯄꯗ ꯆꯥꯎꯔꯥꯛꯅ ꯄꯨꯡ 6:30 ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯖꯦꯁ ꯏꯕꯥꯅꯤꯒꯤ ꯆꯪꯐꯝ ꯂꯩꯔꯛ ꯑꯁꯤ ꯃꯥꯟꯅꯗꯦ ꯃꯥꯒꯤꯅ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯂꯝꯕꯦꯟꯗ ꯆꯠꯇꯣꯏꯅꯤ ꯑꯗꯨꯒ ꯑꯩꯒꯤꯅ ꯃꯈꯥ ꯊꯪꯕꯒꯤ ꯂꯩꯔꯛ ꯑꯗꯨꯗ ꯆꯪꯗꯣꯔꯤꯕꯅꯤ ꯌꯨꯝꯗꯒꯤꯁꯨ ꯐꯣꯟ ꯌꯥꯝꯅ ꯇꯧꯔꯛꯅꯔꯕꯅꯤ ꯎꯆꯤꯟꯅꯥꯆꯤꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯆꯪꯐꯝ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯔꯥꯖꯦꯁꯁꯨ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯛ ꯃꯆꯤꯟ ꯈꯔ ꯊꯧꯖꯟꯕꯤꯔꯝꯃꯒ ꯃꯥꯁꯨ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯑꯩꯅꯁꯨ ꯌꯥꯔꯅꯤ ꯌꯨꯝꯁꯨ ꯌꯧꯒꯗꯣꯔꯦ ꯈꯣꯡꯅ ꯑꯗꯨꯝ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯂꯩꯍꯧꯔꯝꯃꯤ ꯂꯩꯔꯛ ꯆꯪꯉꯛꯄꯗꯗꯤ ꯃꯤ ꯑꯃ ꯑꯅꯤꯗꯤ ꯑꯗꯨꯝ ꯆꯠꯄ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯄ ꯑꯁꯤꯗꯗꯤ ꯂꯝꯕꯦꯜ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯐꯥꯎ ꯆꯠꯄ ꯊꯦꯡꯅꯔꯝꯗꯦ ꯑꯩꯁꯨ ꯃꯝꯅꯒ ꯃꯝꯁꯤꯜꯂꯛꯄꯒ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯑꯗꯨ ꯀꯥꯞꯇꯨꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯈꯔ ꯊꯨꯔꯞꯅ ꯊꯥꯡꯉꯒ ꯂꯥꯛꯑꯝꯃꯤ ꯁꯨꯝ ꯂꯥꯛꯄꯅ ꯃꯥꯏꯕ ꯀꯨꯟꯖꯣꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯑꯩꯅꯁꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯂꯥꯟꯗꯨꯅ ꯆꯠꯀꯦ ꯇꯧꯔꯛꯄꯁꯤꯗ ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗ ꯃꯤ ꯑꯃ ꯈꯣꯡꯎꯞ ꯇꯣꯡꯉꯒ ꯀꯟꯅ ꯆꯦꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ
ꯑꯩꯁꯨ ꯃꯥꯏ ꯑꯁꯤ ꯁꯠ ꯂꯩꯊꯣꯛꯏ ꯇꯥꯈ꯭ꯔꯤꯕ ꯃꯈꯣꯜ ꯑꯗꯨꯒ ꯇꯨꯡꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯗꯦ ꯏꯍꯥꯡ ꯍꯦꯛ ꯍꯥꯡꯏ ꯐꯤꯕꯝ ꯑꯁꯤ ꯀꯔꯤꯅꯣꯝꯅꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯍꯥꯟꯅ ꯆꯠꯂꯝꯕ ꯆꯥꯡꯗꯒꯤ ꯈꯔ ꯍꯦꯟꯒꯠꯅ ꯆꯦꯟꯆꯠ ꯍꯦꯛ ꯆꯠꯂꯝꯃꯤ ꯑꯩꯅ ꯌꯥꯡꯅ ꯆꯠꯂꯤꯕꯒꯤ ꯃꯇꯤꯛ ꯇꯨꯡꯗꯁꯨ ꯑꯗꯨꯝ ꯈꯣꯡꯎꯞ ꯕꯨꯠ ꯇꯣꯡꯗꯨꯅ ꯃꯤ ꯑꯃꯅꯁꯨ ꯃꯩꯒꯤ ꯈꯣꯡꯊꯥꯡꯒ ꯃꯥꯟꯅꯅ ꯑꯗꯨꯝ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯌꯦꯡꯗꯗꯤ ꯌꯦꯡꯉꯒꯦ ꯈꯟꯗꯨꯅ ꯁꯠ ꯃꯥꯏ ꯑꯁꯤ ꯇꯨꯡ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯂꯦꯞꯂꯤꯕ ꯑꯗꯨꯗꯒꯤ ꯏꯂꯥꯞ ꯂꯥꯞꯇꯅ ꯌꯥꯝꯅ ꯋꯥꯡꯕ ꯃꯤꯒꯤ ꯁꯕꯥꯟ ꯃꯨꯁꯨꯛ ꯃꯨꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯂꯋꯥꯏꯒꯤ ꯁꯝ ꯑꯁꯤ ꯆꯞ ꯌꯨꯡꯏ ꯀꯤꯕ ꯍꯦꯃꯟꯈꯤꯕꯗꯒꯤ ꯑꯩꯒꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯆꯦꯟꯕ ꯍꯧꯔꯝꯃꯤ ꯁꯨꯝꯅ ꯂꯥꯛꯄꯅ ꯌꯨꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯊꯣꯡꯒꯥꯟꯒꯤ ꯒꯦꯠꯀꯗꯣ ꯁꯕꯥꯛ ꯍꯦꯛ ꯐꯥꯛꯅ ꯀꯟꯅ ꯏꯟꯊꯣꯛꯑꯝꯗꯨꯅ ꯑꯩꯁꯦ ꯌꯨꯝꯗ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯏꯃꯥꯁꯨ ꯃꯪꯒꯣꯟꯗ ꯕꯕꯥꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯁꯨ ꯕꯕꯥꯁꯨ ꯏꯈꯪ ꯈꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯊꯣꯔꯛꯏ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯧꯔꯒꯦ ꯑꯗꯨꯛ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯏꯗꯨꯕꯨ ꯍꯪꯉꯛꯏ ꯑꯩꯗꯤ ꯆꯦꯜꯂꯛꯄꯒꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤꯕꯅꯤ ꯃꯪꯒꯣꯟꯒꯤ ꯁꯤꯔꯤ ꯑꯗꯨꯗ ꯒꯤꯠ ꯐꯝꯊꯗꯨꯅ ꯑꯩꯅ ꯃꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏ ꯂꯩꯀꯥꯏꯅ ꯍꯥꯏꯅꯔꯤꯗꯣ ꯑꯩꯗꯤ ꯉꯁꯤ ꯇꯁꯦꯡꯅ ꯊꯦꯡꯅꯔꯛꯂꯦ ꯏꯃꯤꯠ ꯄꯪꯅ ꯎꯔꯛꯑꯕꯅꯤ ꯑꯩꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯕꯕꯥꯗꯤ ꯁꯥꯎꯒꯠꯂꯛꯏ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯂꯩꯀꯥꯏꯁꯤꯗ ꯇꯧꯔꯤꯕꯁꯤ ꯈꯪꯅꯕꯅꯤ ꯃꯗꯨ ꯑꯣꯏꯔꯗꯤ ꯆꯠꯊꯣꯛꯇꯕ ꯌꯥꯕ ꯊꯕꯛꯇꯤ ꯆꯠꯊꯣꯛꯑꯒꯁꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯌꯨꯝꯗ ꯍꯜꯂꯛꯄꯗꯤ ꯀꯩꯗꯧꯒꯦ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯗꯦꯀꯣ ꯏꯄꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯁꯤ ꯃꯤꯀꯨꯞ ꯑꯃꯗ ꯊꯣꯛꯄꯅꯤ ꯑꯗꯨꯃꯥꯏꯅ ꯕꯕꯥꯅ ꯆꯩꯔꯛꯏ ꯏꯃꯥꯅ ꯑꯃꯨꯛ ꯌꯥꯔꯦꯁꯦ ꯃꯄꯥ ꯅꯪꯁꯨ ꯑꯉꯥꯡꯁꯤ ꯍꯜꯂꯛꯄꯗꯁꯨ ꯉꯥꯏꯔꯤ ꯑꯃꯨꯛꯇ ꯉꯥꯡꯕꯤꯔꯨꯔꯅꯨ ꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯃꯥꯅ ꯃꯩ ꯑꯣꯛꯊꯣꯛꯄꯤꯒꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯑꯩꯕꯨ ꯈꯨꯖꯨ ꯂꯈꯥꯝ ꯇꯧꯗꯨꯅ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨꯗꯤ ꯍꯧꯈ꯭ꯔꯦ ꯑꯩꯁꯨ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯑꯗꯨꯗꯒꯤ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯅꯨꯡꯄꯥꯟ ꯀꯌꯥ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯥꯏꯕ ꯑꯅꯤꯗꯨꯗꯤ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯑꯃꯅ ꯑꯃꯕꯨ ꯃꯥꯡ ꯇꯥꯛꯅꯕ ꯑꯀꯟ ꯑꯀꯟꯕ ꯃꯍꯩꯁꯤ ꯇꯧꯅꯔꯝꯃꯤ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯏꯕ ꯑꯍꯟ ꯀꯨꯟꯖꯣꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯗ ꯄꯥꯎ ꯑꯃ ꯇꯥꯟꯅꯔꯝꯃꯤ ꯑꯩꯈꯣꯏꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯀꯛꯅꯔꯝꯃꯤ ꯉꯔꯥꯡꯗ ꯏꯀꯟ ꯀꯟꯅ ꯆꯠꯍꯧꯔꯤꯕ ꯃꯤꯗꯨꯕꯨ ꯉꯁꯤ ꯌꯥꯍꯧꯔꯛꯄꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯁꯤ ꯊꯥꯖꯗꯕ ꯊꯧꯗꯣꯛꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯁꯤꯔꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯃꯥꯏꯕ ꯀꯨꯟꯖꯣꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨ ꯌꯥꯎꯅꯔꯝꯃꯤ ꯕꯕꯥꯁꯨ ꯄꯣꯠꯂꯣꯏꯕꯗꯨ ꯌꯥꯎꯕ ꯆꯠꯂꯨꯏ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯇꯝꯃꯤ ꯃꯪ ꯀꯥꯔꯛꯄꯒꯤ ꯃꯥꯒꯤ ꯌꯨꯝ ꯆꯠꯅꯕꯁꯤꯡꯒꯤ ꯃꯅꯤꯡꯗ ꯄꯦꯗ꯭ꯔꯛ ꯄꯦꯗ꯭ꯔꯛ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯑꯗꯨꯝ ꯇꯧꯔꯛꯏ ꯍꯥꯏ ꯊꯣꯡꯒꯥꯟꯗ ꯃꯩ ꯊꯝꯕ ꯑꯗꯨ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯒ ꯇꯥꯔꯝꯕ ꯃꯈꯣꯜ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯦꯞꯈꯤ ꯍꯥꯏꯅꯩ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯏꯕ ꯀꯨꯟꯖꯣ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯍꯥꯟꯅ ꯇꯝꯅꯔꯝꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯝꯅꯔꯝꯃꯤ ꯃꯥꯏꯕ ꯀꯨꯟꯖꯣꯁꯤ ꯃꯥꯒꯤ ꯊꯣꯡꯒꯥꯟꯗ ꯃꯤ ꯆꯤꯛꯄ ꯃꯇꯝꯗ ꯍꯦꯛ ꯍꯦꯛ ꯃꯥꯒꯤ ꯃꯊꯋꯥꯏ ꯃꯃꯤꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯅ ꯊꯦꯡꯅꯕ ꯍꯧꯔꯛꯏ ꯂꯩꯔꯛꯇꯒ ꯃꯤ ꯑꯃ ꯑꯅꯤ ꯆꯠꯂꯨꯕꯁꯤ ꯑꯍꯜ ꯑꯃꯅ ꯇꯨꯡꯗꯒꯤ ꯂꯣꯛ ꯈꯨꯔꯛꯄꯒꯤ ꯃꯈꯣꯜ ꯑꯍꯝ ꯑꯍꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯈꯧꯗꯦꯝꯂꯛꯄꯁꯤ ꯃꯁꯤꯅꯆꯤꯡꯕꯁꯤ ꯑꯗꯨꯝ ꯇꯣꯏꯅ ꯇꯧꯔꯛꯑꯝꯃꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯥꯏꯕ ꯀꯨꯟꯖꯣꯒꯤ ꯁꯣꯔꯥꯠ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯊꯋꯥꯏ ꯃꯃꯤ ꯊꯣꯛꯑꯝꯕ ꯑꯗꯨꯁꯨ ꯈꯔ ꯃꯈꯩꯗꯤ ꯐꯈ꯭ꯔꯦ ꯆꯩꯔꯛ ꯑꯁꯤꯗ ꯃꯥꯏꯕ ꯁꯃꯨꯗꯤ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯥꯗꯤ ꯏꯎ ꯎꯔꯝꯗꯦ ꯁꯨꯝ ꯄꯥꯎ ꯑꯃ ꯇꯥꯟꯅꯔꯛꯄꯗ ꯃꯥꯏꯕ ꯁꯃꯨꯗꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗꯗꯅ ꯂꯩꯔꯦ ꯃꯈꯣꯡ ꯑꯗꯨꯁꯨ ꯊꯥꯡꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡꯗ ꯆꯤꯡꯉꯒ ꯆꯠꯂꯦ ꯍꯥꯏꯅꯔꯛꯏ ꯄꯥꯎ ꯑꯁꯤꯅ ꯑꯗꯨꯝ ꯈꯪꯉꯝꯃꯤ ꯃꯥꯏꯕ ꯑꯅꯤ ꯑꯗꯨꯅ ꯃꯍꯩ ꯇꯧꯅꯕ ꯑꯗꯨ ꯑꯃꯅ ꯑꯃꯒꯤ ꯃꯍꯩ ꯄꯥꯟꯅꯕꯗꯒꯤ ꯃꯁꯥ ꯃꯁꯥꯗ ꯆꯩꯊꯦꯡ ꯐꯪꯅꯔꯦ ꯍꯥꯏꯕꯁꯤ ꯂꯩꯀꯥꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯀꯤ ꯑꯈꯪ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯐꯅꯕꯒꯤꯗꯃꯛꯇ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯄꯨꯟꯅ ꯃꯤꯇꯤꯡ ꯇꯧꯔꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯅꯤꯡꯊꯤꯖꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯍꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯂꯩꯔꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯤ ꯑꯀꯤꯕ ꯈꯔꯗꯤ ꯐꯅꯔꯝꯃꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯏꯕ ꯁꯃꯨꯗꯨ ꯃꯄꯥꯟ ꯊꯣꯛꯄꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯎꯕ ꯍꯧꯔꯛꯑꯝꯃꯤ ꯃꯈꯣꯡ ꯅꯥꯝꯃ ꯑꯗꯨꯗꯤ ꯆꯞ ꯍꯦꯛ ꯇꯤꯡꯉꯤ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯌꯥꯗ꯭ꯔꯕ ꯃꯥꯜꯂꯤ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯒ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯑꯗꯨꯝ ꯊꯦꯡꯅꯔꯝꯃꯤ ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯣꯟꯖꯟꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯃꯥꯏꯕ ꯁꯃꯨꯗꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯁꯥ ꯁꯣꯟꯕꯒꯤꯔ ꯈꯪꯗꯦ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕꯗꯤ ꯇꯧꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯑꯁꯤꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯦ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ